Manipuri Students Federation MSF Pumingchat Thinaba Hotnaramba Amadi Lup ki Wangmada Thabak Kaya Taurambada Chenaba Manipur Youth Front ki Thaumi Singh MSF ki Wakal Taminaraba Matungda Manipur Youth Front MYF Hairiba Lup Asi Khudak Tagi Thingjinle Haina Manipuri Students Federation ki General Secretary Sundar Khumana Phongdokre Kwa Kaitel Thaunauzam Leikaida Leiba Lup Asi ki Mayaloi Sangda Ngasi Paumi Singa Unaba Amada Sundar na Hakibada Lanai gi Interesta Institution Kharada MSF Mingchat Thinaba Hotnaramba Makhoi Kharana Semlamba Loop Manipur Youth Front MYF Asi MSF na Khudak Tagi Thingjinle Masana Masabu Convener Amadi Co-Convener ni Haizaba Misak Singh Adu Convener da Asem Sanatomba Co-Convener Administration da Irengbam Papil Amadi Co-Convener Finance in Charge da Oinam Ning Tamba Maitini Hairiba Myoy Singh Asina MSF Pumingchat Thinaba Thabak Thauram Kaya Chatarambadagi Wakhal Taminakre Amadi Matungda Taudana Bakhangankre Haiki Manipur Youth Front Naiba Organization Ama Likhalakanda Masagi Lana Interesta Thabak Tauramba Haiba Organization Sing Asi Semlam Liba Myoy Ahum Aikoina Pagalaba Matunda Makoina Tauramiba Masagi Lana Interesta Kudung Chabalonaba Ponuna Bakaya Puna Pamina Kanda Wakanta Minare Loinana Haiba Manipur Youth Front Naiba Organization Asisu Manipur Students Federation MSF Nasidagi Amuana Thabak Tawa Yaroi Haiduna Haiba Organization MSF Matam Chupagi Thingjinle Haba Wapam Su Miyagi Mamanga Miam Kalna Tamjari